junta amadi maitai yawal lanmi apunbaga khuthongnabada KNB ki miyoi ama sire hairi M81 ama phangle hairi konsa khulda kuki singna chathakiba crime singa dugi achumba phangdri phawwa naga singna tumina yengduna leiroi haina agalum singna phongdorakhre tha asigi haukiba manga da leimakong army cantonment manak nakna leiriba konsa khulda leilon khuldagi masing yamlaba miyoi singna landarakpa amadi tha asimaki haukiba tang ahumda kazanga khulda balpabung khuldagi volunteer singna yung kaya mai thadokibagi thawongbu United Naga Council UNC ansam amasong NWU hairiba naga gi lobsing asina kana mongda yaningdaba phongdorakle ngasi UNC gi president NG Lorha ansam gi president TH angte maring amasong NWU gi president CH Priscilla Siumaina punna khuyekpi tuna thadораkiba UNC gi cherol amana hairibade konsa khol gi chief amasong chairman yauna khunja kaya tamthina phuduna chatharakiba thawong adu yamna tamthiba crime amane thawong adumak naga gi lopsengna hakchina lawi public curfew thambaga loinana security force gi mamangda kanglop amagi miyoi singna ka henba thabak sing chatharakwa adu government authority gi mathakta wahang kaya lagloidabagi maram laite haidi amaromda kazanga khulda yung kaya mai thakiba sisu yamna tamthiba thawongne adubu thodosing asida kukijo intellectual council na aranba semdok sadokpa wafam sing phongdorakliba asisu angakpane thawong sing ase hana silangduna chatharakpane asigumba crime tawriba sing asige achumba phangdriba phawba naga singna tumina yengduna leiroi haide Yaripok-tagi nongpok kaithel manbi phawbagi lambi sembidabadagi ngasi ahing nongyaidagi lambi paring asida pung nipunipan gi total shutdown laothokhre Imphal East district ki andro AC gi manungchanna Yaripok Azad Kolaidagi nongpok kaithel manbi phawbagi lambi asi sembidabadagi ngasi ahing nongyaidagi lambi paring asida pung nipunipan gi total shutdown laothokhre Yaripok yambem nongpok ningthau panthoibi laibungda ngasi pangthokpa pawgi mifam amada wafam asi Yaripok tu nongpok kaithel manbi road development organization gi convener Prem Kumar Lokrakpamna phongdokhibani mahakna hai tha asigi anida miyamgi oiba mifam ama pangthoktuna lambi asida heavy vehicle sing chatpada thengba thambaga loinana numit manga nigi manungda mari lainaba singna koilas thaduna semjin biyo haina haijakhiba laikre handak tasu lambi asi numit manga nigi manungda semjin biyo maduna trabade makhal makha ke age khongjang sangsangani haina Manipur gi governor Andro Asigi MLA amadi DC Imphal East ju memorandum pisinduna khangan khibasu laikre mamang thakta CM local MLA amadi mari lainaba authority da su kayarak hanna haijakhrabani adubu ngasi phawbda semjin bidana lifeline khungang mapan gi miyamda asuki matek wahanduna lakle haike mahakna hai ngasi phawbda chapchaba pakhum amata laktabana total shutdown gi khongjang asi sangsinaba wareba silorokpane total shutdown gi manungda lambi asi koilas thaduna semjindrabadi khungang mapanda lairiba club organization amadi mera paibi singa punduna makhal makha kaya gi akanba khongjang sing sangsinaba sem sare total shutdown asida anala mai ising dharma amadi lining laison gi natana atai iram sing dadi komthogloi school amadi college sing su athingba sina konsin gani haike tongan ba mafam ahumda san kun mangkhre san kharana nongmaina palaga halakle haukiba March thadagi April 3 phawbagi manungda Manipur gi tongan ba mafam sing haibadi Bisnupur district ki Phubalada san taruk Sonu Sifai da san nipan Naran Sena da san taruk thadokhibadagi ngasi phawba halaktre aduga san kharana nongmai maruna palaga halakle haide pawse asina phangba pawgi matungina di Phubala gi oina san singgi sajik japham sanjabung asi sangai lokta oi aduga Sonu Sifai gi na langjang manbi aduga Naran Sena na koirenta irumbi turel hairiba mafam sing asida oi adubu hairiba sanjabung asida thadokiba san kun asi halaktre aduga san kharana nongmai maruna palaga yamna wana halakle haire Phubala gi oina mangkhiba san sing asigi mapu singdi laisram thoiba hairiba sigi sanbi angangba ama moirangthem kengoi gi wauthangna san hatam ama ke Suresh Singha gi angawba masuga langba sanbi ama samjat sabam Rameswar gi san amubi ama nameirapong kunjabi gi na san hatam ama moirangthem Devadatta gi na san amubi ama punna san taru asi April 2 dagi mangkhibadagi haujuk phawba halaktabane adubu mangkhiba sansing asigi manungda macha senwi san macha yawba adu nongmai maruna palaga halakhi hairi pawasina hai Sonu Sifai khuldagi punna san nipan thadokhibadagi halakhidre khunja singna phongdorokpagi matunginadi Naran Sena gi oina sanjabung oiriba asi reserve forest lairiba aduga thangnana labukta samnaba mafamne adubu hairiba reserve forest asidagi naknana lairiba khunja kharana mathau tabagi matungina u ama yaluba matamdadi reserve forest ke staff sing laktuna phaba punbagi thabak tawi yamna ngaklibadi reserve forest ka thangnabada lairiba kuki militant singna nongmaina kapaga san hatpagi khol ol haunu tarabasu madugi khungul libagi thabakti ngamdaba asini hairi
Black Law ni hainariba The Armed Forces Special Powers Act 1958 asi Manipur pumbadagi lautokadabane haina mahairoi lup taruk na phongdokhre. Disturb area ni haina lautokraba mafamda miyamgi ihau namthanabagidama India gi parliament na semgatchaba lanmi singda warrant issue tawdana miyoi ama hektabu phaba punba phuba kapa hatpa or naiba amadi thiba humbagi ahenba thawna piba act ama oiriba Aphospa 1958 asi Manipur da ngasi phawba sahi lisang sena thamjenduna lakle miyamgi mayokta leiba amasung miyoiba amagi hakpu namthariba ek asi makhatana sathahanduna lakpa khaktana tana Union Home Minister na 2024 gi November sesat taraga marida cherola mathoktuna Aphospa 1958 chanadana leirakhiba police station tarama panasigi manungda challiba sengmai lamsang lamlai jiribam leimakong amadi moirang hairiba police station taru asi amuhana Aphospa 1958 asi thamjilakpa haibasi miyamgi mayoktani haina lamdam asigi mahiroi lup taruk haibadi MSF Desam KSA Suk M Samadi Mahiroi Lup Amagi President Singna Kuyekpiduna Press Thadorpa Cherol Sinahai Cherol Sinahai 2004 da Ahanbo in a police station Taruk na Kwan Mapam Singda Ek Asilauthokhre Madugi matung kumja 2022 ge April 1 da police station mapanda ek asilauthokhribaga punna police station taraga manga dagi Aphospa asilauthokhibane madugi matung da 2023 gi March 25 da makhatana police station mari na kon mafam singdagi Aphospa lauthokle hana lauthokhe masiga tharaga Manipur gi oina ek asi sanadana lerakhiba asi punna police station taraga mapan ni hairi Ningsing bayai haukiba September kunga taruk 2024 da Manipur lenga ke Home Department na hairiba police station taraga mapalasi natana makhatana atai mafam singda disturb area de October ama 2024 dagi hauduna tha taruk sangdokle haike adumapu Aphospa 1958 ke section ahungi makhada state na ek asina consindre haina lauthokhraba police station taraga mapal adubu namhatlaga center na sahi asimaki November taraga mari 2024 da lauthokhraba police station Taraga Nipan dagi police station taruk na konwa mafam singda amuk disturb area oire haina lauthorakhibani hairi Cherola Sinahai Malem da Sunadraba Amadi Tamthiraba Ek asi haujuk phawba Manipur da sanadi ngasi phawba lenga asina mapung phana lamda masidagi muthatnaba honadre India gi aronba thausilamagi makhada Manipur yauna awang pok lamdam da thamjinduna mafam singda leiriba misam miyam gi hingnabagi hakta singnaduna lakpe sahicha 1980 gi September gi saichat nipan da Manipur gi mafam pungna makta akibagi masak oiriba ek ase matamadu da palamba state government chanahan khiduna chamjaraba misam miyambu sanglaba sahi nipuga mga asida miot minay mihat mipungi say theng say na kaya na singnarakpaga loinana aikoy gi hingnabagi hak namthaduna lakle haina su phongdokhe Court ki mateng lauragane haina je sina phongdorakre luangthem mukesh bu Manipur lengak na puthokpa ngamdrapati March taraga taret gi chatharaki bawakan me phamleptuna court ki mateng lauragane haina mukesh mangkhibagi matangda semkhiba JSC ki convener SS Sukdev na Kaisampat lemajam lekai da leba community hall da pangthokpa wakan me phamda paumi singa unabada phongdokre mana makha taraduna ngasi ki tharaga numit kulumdoini suraba phawbada paliba lengak na mukesh ki langla langjal puthokpa ngamdaba sina kuki amadi paliba lenga ka manaraga manghan krabra haibage singnaba JC na lei JC na wakan mi pham duna lenga na mukesh puthokpa ngamdabagi High Court of Manipur da case ama file tawkhibaga loinana National Human Rights Commission da su application ama thakre haina mahana phongdokhe tungda wakan mi pham asida saruk yakhiba nupi singna Manipur gi governor gi thawong yaning de Manipur da free movement sana halu March taraga tareta gi thiba khangkhidraba mukesh athubada mamada sinagadabane haiba kholau kya laukhe